Pochai puthok pusin tauba yauna Ukrul districta hauzik thengnariba khudongchadaba singa sigi matangda akhanaba mityang changbinaba Ukrul SG MLA Ramuibana Chief Minister Yumnam Khemchanggi Pukning Chingshinkhre Chief Minister da iba cherolamada MLA Ramuibana hai ngarangku ki terrorist singna chatharakiba ambusta truck driver ama laikhidabani amadi police personnel amana asopa nangkibani ngarangi thodok thokpham adumaktada hokiba April 10 banda Kuki terrorist singna chatharakpa attack ta micha mani laikhidabani district asida housing ori bafiba masina maramoraga FCI gi cheng petroleum gi pothok amadi LPG cylinder sing tha amarongi mamangdagi ukrul yorakpa ngamdana leiri maramaduna nongmada changdaba yadaba potlam sing asin National Highway 102A da Dimapur dagi ukrul phauba tadubi phauduna pushilakpa yagane lambi paring asida kuki khul amata leitabana hena safagadaba lambi ama oiri masiga loinana Mahadev tagi New Haven Faubagi lambi asida security personnel singna yamdrabada Casper gari ahum sizinaduna escort tawbagi tangai fadaba leirei nakalamromda Thobal Turel gi nongchup thangba Longnambal romda logi wangmada sajiliba bunker singa situgaina ba Army amasung paramilitary force sing the direction PBU amadi vulnerable oiba mafam sing the temporary outpost sing thambiu ngarangi thodog aduga mari leinana cordon and search operation chathaduna mara leiba sing phagatpiu haina su cheroladuna makhatari